Manipur Top Trending News na tungan-tungan reliable source sindagi lakot jaraga mata-matam di oiba maru oiba ipausin patukuna khanghanjari ngasigi headline da nambol sabal lekai da ambush taukuna AR gi personal ani hatkre manga laikanari amaromdana Thawal Dam gi gate marimak hangdukpadagi Impal East Impal West amasung Thawal da ising thunjinbagi Texac Water Resources Department ki official singna pugadabani Mega Chandra nasung fudokre Election Commission of India na kakhiba register non-recognized political party Chanipan sukre Prime Minister na fondok lamba chamam naba wahina aikhoy yumda hanjinba panglaroidra nunangle Maitei Society Chorsampur September 28 da Major Agreement ki marta pung 29 gi Manipur ban tamkre PCP gi kedar ahum fare makha tarpa pauda nambol sabal lekai da ambush tawtuna AR gi personal ani hatkre manga laikanari Manipur gi law and order gi phigam uchi da amuk hanjilaklabra Governor na kanba mo ang condemn tarukli masigumba violence ki thagdo thokhan bas singbu phibum amatada yabang amroi amasung akan basai theng mark nagani haina phongdokhe September 18 May 2023 dagi lamhen tuhenba kukijo gi miyosing na makhogi terrorist sing khaktanatana makhoiga lol chinjak amadi lining sing manaba mapalai paki miyoi kharaga phawba tosamnaduna Manipur gi separate administration logani haidina tathakiba Kamthiriba lal asi hojik president rule chalarpadagi kalak torbasu chahi ani makhai phajilakba phawda warasin proching gi charakta sakhang dabsina Assam Rifles da ambush tawtuna force asigi personal ani hatkre amasung manga sokhat khre hari Kamthiriba lal asigi warasin pornaba union lenga ki maike dagi home ministry na mangju thana chongthotuna paket payaba thabaksing pakalakpaga iroinana lalgi hagdoksing makhatana thoktanabagi Manipur da ing tappa mahusagi phim hajinba hawakle haina Piarlengaku Luchingiba Governor na Pawba Miam da Pondok Narakling ay Sarakta Yam na Tazana sa Tarkib Airbus Asidagidi State Asigi Law and Order Gifimong Uchida Amuk Hanjilaklabra Habagi Wahang Hanjilakle Governor na Luchingiba Manipulengak Yauna State Asida Lal Asigi Damaktani Haidina Deploy Torliba Yamlaba Central Forcing Yauna State Forcing da Kwaidigi Ngakna Olam Gadaba Tagdok Asi Ngasi Numidang Wairam Pung Mangaga Minute ni Fugatare Lom Tarpada Nambol PSK Manung Saliba Tidim Lambi Paringi Nambol Kechelgi Thongdagina Mabam Lok pa Chingdalaiba Japanese War Memorial anigi Markalaiba Nambol Sabal Laikagi Mapum Amada Thokibani Thagdok asi Thokpagi Pau Phangbaga Panthadana Thagdok Thokpamda Changsilubada Thengnarakibadi Manipuri Register Number Wairamba Olive Green Machu Taiba 407 Mini Truck Ama Tidim Lambi Paringi Lambi Mayaida Hajilap na Khamnaga Leramba Thengnaki Gari asi Kuntraga Humdor Assam Rifles si Gari ni Hari Imphal West District ki Pachoy gi mafum amada deploy toba battalion asigi personnel singi manung dagi chak thiluraga marbam lot paching dalaiba makhoi gi camp tamna halakibani gari asi driver yawarga punna tonga ba rank ki personnel nipal tongaki hairi adubu gari asina Imphal dagi tedim lambi paring dalatuna mafum asi yoksilakpada mamsilapagi khudong chaba lawduna mangjongna ngaiduna leramba sakhangdab singna khahogdana apa makhagi khujukhlai sing sinaduna ambush tarkibani hairi Ambush Tarkiba Sakangab Singh Aduna mini truck asigi driver yauna front seat ta tongbo personnel ani da ihan hana target tawduna nongmai kapsilaki aduga ikan kanadana truck asigi mamang thangba tire ani da su nongmai kapsilatuna puncture ohelaga mafum adumakta mahatana tawba yaba thabak sing tarongki hari adumapu mamangi tire ani mak puncture oerbasu driver aduna gari adu nambo L Chano College romda meter chamri rom nampu da thau na ba honor lo matung da gari dagi chongthakuna ambush adu dagi na thai da ba honor ba da nongmai maru panduna sokpani hairi gari asigi maning rom dagi inariki ba sakhangab sing adu gari macha ahum da lakibani makoina ambush satharam lo matung da awang bangna main road ta thawga chatki hairi matang sida panba yabadi thagdo asigi pawhek takpaga changsilakiba Assam Rifles ki official singa tildin lambi paringbu thawdok thokpham da pung amarom achat awosing Hingduna Tamlaga Yangsinki Thagok Tokhamgi Tungan ba Nongmagi anti case Kungamanga Rom recover Toki Hamaramdana September Kungamathoi Major Agreement ki Narpapung Kungamarigi Manipur Ban Thamle NRFM National Revolutionary Front Manipur NRFM ki Central Headquarter ki Information and Publicity Secretary Sana Jawba Maitina Thadropa Chirol Amada September Kungamathoi gi Major Agreement ki Nayukta Pung Kungamari gi Manipur Bangi Ating Bathamle Hari Tirol Sinahai India di Khangi Asingba Ningtam Langi Mangda power amatana lepa ngamdi haibisi
aduna India na Manipur thugai na ba mathau tawribani adubu makoisi laipak ngakpa haiba puksel sengba nation amagi thausil dinate India na Manipur di India gi nate haibagi khudam changdam oina minungsi wangbada usi thawoi duna ekoi saktam thugai na ba hinsa yaitambagi thabak kya pangthoklibani Manipur gi chingburoi tamburoi ireicha sing ngasi naripak naramdamgi damakta laitana hingbagi wakhal manglaba charangarba amadi akibana oisilaba kunai ama oiduna chingburoi tamburoi wakhal laitaba piduna machet machet thugai na ba loilam laingak mapu Indiana haling balitana chatharliba lalong iramdam Manipur gi China chaitheng pumbagi hawpham Manipur Merger Agreement September 18 1949 ni aikhoina ngasi hanlabasu wathok asi losinba ngamdana Indiana lo kya thangduna Manipur phurukki kanglup singbu tongan ba matam da khulai oina sinaduna pona teneba maikaida puri haibasi ekoina munna khallabasu kunai cha ayambana isana isa mantiknaduna khangna natragana khangdana mayaknaduna mikha ponbubu pontholaga minai naithang oina hingnari masigi mahai oina kunai asigi tunggi lambi manglaknare iraknare ngasi Indiana Manipur da tawningbata tawduna angamba sakliba India gi kutta kusi rasi sinabugum thokiba Merger Agreement September 1949 chatnaba yaroi aranba India gi khongpham handokadabani India gi aranba adugi mayakta lepa sina Manipur kunai ekoina isana tanjanaba amata ngairba chingburoi tamburoi gi inafam lambini khanbana ithongni India gi namja namthek divide rule khangbada Manipur miyam kham theng ware tamthiraba India gi khutta Manipur na takiba nimittugi India gi khongpham handokadabani haina lakaba September 2025 numit asi pung kungamai chupna NRFM na ban thamle mai ising ana laing amadi media natna chingburoi tamburoi ireicha pumbana India gi loilam lenga ki makta khongpham handra lepa isagi ithongni khanduna ban asigi wanthok pc ireicha sing kaubigunu ningsing biu ngasi chingburoi tamburoi tongan ba wakhal uthoknai ba adungai India project ki chahi lisingna khujing oiduna chingburoi tamburoi di khara khatna khara nungsina tabu mawbuna duna lamdamsigi lepak lehau chaduna ising thakduna khunthok khunjilak laba phurukni haibasi aikhoi phurukki nungda chawthok chana leini masi taraiba marinate masi kunai asigi nungda phumduna yawba mutloidaba nungloni September 18 athingba ban asiga mari leinana irecha singda haijiningbadi ngasigi chingburoi tamburagi wakalda kanglup kharana aikhoigi nate khan kanglup kharana kanana su karisu torakle khan kharana khara charaga khara phangraga panghip mahingum panglei marinaba asinadi leiriba aikhoigi saktam mangkhigani yeknabana aikhoibu irai laina pungthu thugairakani aikhoina utong ahoba tahogani haibasi khangna chahi mising kaya lamdamsi ngakmiduna laklaba aikhoini haibasigi mating adu aikhoina manghanpham thokte loilam lengakna ningtam lanbu thengabada phurup adugi kanglup masel nungsina handaba haibasi loilam lengaki tawpham thokpa amata ngairaba chawba lalongni lalong asimak iramdam Manipur da chathari lalong sina haujik India na Manipur da chawna mai pakli amasung pakhini khali haujikti ireicha sing tumramdai charamdai aigi tumphamse irakliba aina charibasi kadaidagino khanthaningai oire hingingai iramdam gi mikup amatang khanbiba tokpiganu kandaba yaribra haujik ekhogi leifam hingpham mathong khandana holiba asini masida chingburoi tamburoi singbu Indiana nuksibagi machet amata yaude haibasi India gi machum chubiba singna munna khangjilu Indiana makhoida tongjadaba thabak thorang amata tawdabani khak tawsu tawroi Merger Agreement gi ningthaubu namduna khujek laukiba numit adudagi ngasi phawba chingtam anida India gi lamising lalon sing anekpa aronba apongba khujil thoranga lepalitna iramdambu khaibung charang halibani thamlibani thawoina leita handibani masidagi karamba afaba aikhogi mirol karamna mating leiba aikhogi khunai oigani adungai Merger Agreement adugi chakthung thogalon oina Manipur bu India gi part C oina inthaduna yamna marau leina hanthaba thakta thamkhibani Merger Agreement adugi ahanba mana piba oina 1953 gi March 19 da Cabo Valley Manipur maptagi nakhai seng na muthak pihi Merger Agreement asi Indiana ngami matagom iningthau Buddha Chandrabu Silongda khudum chanduna nongmai chindora project loki India gi aranba khongthang adu Manipur singi khongkhut kakhatpani haibasi India munna khangjai
India की मलाल असिना मणिपुर सिंह इंडिया बु सिंह हैबसी खंजबना इंडियन इंटेलिजेंस सिंह मतम चुपा चिंगबिरोय तंबिरोय नुसिनदनबा हवांग तौबतन मथौ ओइदुना लई इंडिया अमदी मणिपुर मालेम असि फुमदुना थंबा यादबना इंडिया की मथकता अरोनबा फोंबा मजर एग्रीमेंट की मायकता तब नतम मपांगल सागतुना लालहौ चंगसलकपा होक नरकी लालहौ असि थिंगबना इंडिया की अंगंबा उपाय ओइना ngasi फावबा मणिपुर असि इंडिया की नोंमै मतोल आसपाना थौगल तौदुना 2025 योक्सलक्की चही हुमराग तरुक चुकना इंडिया की लोलम ओइदुना मणिपुर की चिंगबिरोय तंबुरोय इरेचा सिंगी मथकता मखल मखा क्या की हिंसा सथदुना तंगदु लेतादबा पीदना मणिपुर मियोबगी हिंबगी निंगतंबा लाथुदुना असि बगा पांकक ओइना हिंगली चही चनी हेना ब्रिटिश की लोलम ओरंबा ngasi इंडिया लोलम संदोकपा अमदी लोलम लेंगाकलोन डिवाइड एंड रूल ब्रिटिश तगी निंथिना हाइहोबसिंग सिनदुना हौजिकी मयाई थंबा इंडिया की मयोल लम भारत बासी सिंह याइफनबा हिंगनबा थवांगदा इंडिया की ngaklu संबल ओइनबा इंडियाना मयेक सेंगदना कोनसिलिबा लोलम ओइना थमलिबा JNK अमसुंग अवांगपोक लंबम सिंगसी नमथनबगी इंडियन पार्लियामेंट 1958 ता चनहनखिबा एक सांगा उवादा फावबा सिनदबा लेपाक अमगा लांदा फावबा चनदबा आर्म फोर्सेस स्पेशल पावर एक्ट असिना इंडिया लेंगा की लोलम लमसिंग असिबु ngak selhanduna thamli आसपा एक असिना इंडिया आर्मी की चथाक ओइना इरमदम मणिपुर की चिंगबिरोय तंबुरोय लिसिंग अनि की बथुक्ता मरा लेतना हाटख्रे कया अमना अरोनबा मिहाता मानख्रे मियोय क्या मपुनसिगी सोइना हले नुपी क्या सराक तमख्रे अदुगा ngasi इंडिया ना मालेमगी ममांगदा अचुंबा चटपा असेंगबा डेमोक्रेसी की नापलदा इरुजदना चंदन थिंबगुम असेंगबा साधना होचनरी अतारपदा थौबाल दाम की गेट मरीमक हांगदोकदगी इम्फाल ईस्ट इम्फाल वेस्ट अमसुंग थौबाल इसिंग थुमदिनबगी टेकचाक वाटर रिसोर्सेस डिपार्टमेंट की ऑफिशियल सिंगना पुगदबनी मेगा चंद्रा हंदक इम्फाल ईस्ट इम्फाल वेस्ट अमसुंग थौबाल डिस्ट्रिक्ट माइक रिबा इचा ओसी खुसेमगी सिंग इचाउनी हाइरदना निमित खरनी नोंग लेपतना चुखिबदा दामगी कैचमेंट एरिया दा लैबा मफमदगी इसिंग यामना हेंजलक्ले हाइदुना वाटर रिसोर्सेस डिपार्टमेंट की एग्जीक्यूटिव इंजीनियर की लेवल दा वारेप लौगा थौबाल मल्टीपर्पज प्रोजेक्ट की दाम गेट मरीमक फुट मरी वांगना हांगदुक्तुना इसिंग थादुई हाइरिबा वाहुम असि ख्वाइदगी लाइबक थीबनी हाइना कांग्रेस प्रेसिडेंट के मेगाचंद्रना फोंदोखरे था असिगी तरागा माथोय तरा निथोयगी नोंग लेपतना चुरकपा था असिगी तरा मरीदा दाम असिगी गेट मरीमक हांगदुक्पदगी इम्फाल ईस्ट इम्फाल वेस्ट अमसुंग थौबाल डिस्ट्रिक्ट की महम क्यादा इसिंग थुमजिनदुना ngasi मियामना माइक मरीबा खुदोंचादबसिंग असिगी टेक्साकुंबा वाटर रिसोर्सेस डिपार्टमेंट की मरी लेनबा ऑफिसर्स सिंह पुगदबनी हाइना फोंदोखरे कांग्रेस प्रेसिडेंट ना लुचिंगबा कांगबु अमना थौबाल मल्टीपर्पज प्रोजेक्ट की मनुंग चलिबा थौबाल दाम फिबम हक्थेंगना येंसिलबा मतुंगदा फोंदोखिबनी वाटर रिसोर्सेस डिपार्टमेंट की ऑफिशियल याव ngasi चटकिबा येंसिन खोंचत अदुगा मरी लेनना महकना मखाताना हाय हौजिकी चाखलबा मतमसिदा नोंग क्या यामना लैरी याम ताकिगनी हाइबा वापम फोंदोकलगा कुपना खनरगा मदुदा थादोरपा याबा अमसुंग अफफतगी नाथोखौनबा पाम्बेसिंग लखलबा मतुंगा थबक तौगदबनी दाम अमगी गेट मरी मख हांगदोकपा हाइबसी दाम असिगी खा थंगबा सरुकता लैबा मियोसिंग लोइना सिजरसनु हाइबगा पांककनी इसिंग हेंगतले हाइबसु तंगाई फदना थादोकतबा यादबा इसिंग चांग अदु दाम असिगी खा थंगबा सरुकता लैबा डिप्यूटी कमिश्नर सिंग तानरगा पाइखतफम थोकपा सेक्शन थौराइन पाइखतलबा मतुंग इसिंग थादोकलंबा ओइरबदी ngasi मायबनरिबा अवाबासी थोलमदबसु याय अदुबु मदु तौदुना एग्जीक्यूटिव इंजीनियर की लेवल दा वारेप लौगा चथगिबा थबक असिना थोखलिबा अमांग अता लौखम कया मांगिबा युम कया अकाय अतोय थोकलिबा मी सिहलिबा अमसुंग ngaगी फार्म तौबसिंगना मायकनरिबा अमांगबसिंग असिगी टेक्साकुंबा लोइसंग असिगी मरी लेनबसिंग पुगदबनी हाइना पुरोइदबगी मरम लेते हागी वीडियो असि पौदमदा सोखि लांखिबा यावबसु मापिगनी चैनल असि बुनुक्सिबिदुना शेयर अमदि सब्सक्राइब तौबिबिदम हाइनि तंथारप खुंदोकसरी अमदि मखा ताना म्याम की सेवा तौबा ngamba ओजगे